ꯅꯣꯡꯊꯥꯡꯒ ꯄꯥꯟꯊꯣꯏꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯗꯨꯅ ꯌꯧꯔꯦ꯫ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯔꯝꯃꯤ꯫ ꯄ꯭ꯔꯦꯃꯤꯂꯥ ꯃꯆꯟꯕꯨ ꯏꯃꯨꯡ ꯐꯥꯎꯕ ꯀꯧꯁꯤꯜꯂꯤ꯫ ꯅꯣꯡꯊꯥꯡꯁꯨ ꯃꯥꯡꯒꯣꯜꯙꯥꯔꯤ ꯃꯄꯥꯗꯨꯗ ꯈꯣꯡꯎꯞ ꯂꯧꯊꯣꯛꯇꯨꯅ ꯊꯅꯝꯂꯒ ꯀꯥꯈꯠꯂꯛꯏ꯫ ꯄꯥꯔꯤꯅ "ꯅꯣꯡꯊꯥꯡ, ꯈꯣꯡꯎꯞꯇ ꯑꯗꯨꯝ ꯌꯥꯎꯖꯁꯅꯨꯗ꯫ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯧꯕꯅꯤ, ꯑꯗꯨꯝ ꯂꯧꯊꯣꯛꯑꯝꯃꯒꯦ"꯫ ꯄꯥꯔꯤ ꯋꯥ ꯃꯈꯥ ꯇꯥꯗꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯗꯨꯅ ꯃꯥ ꯋꯥ ꯃꯈꯥ ꯇꯥꯕꯒꯤ ꯋꯥꯈꯜ ꯊꯣꯛꯇꯦ, ꯀꯣꯛꯇꯁꯨ ꯆꯪꯗꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯆꯍꯤꯅ ꯅꯟꯊꯔꯕꯤ ꯃꯃꯥꯗꯨ ꯎꯕꯗ ꯄꯥꯟꯊꯣꯏ ꯃꯕꯨꯛꯅꯤꯡ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄ ꯎꯕꯗ ꯄꯇꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯆꯣꯛ ꯆꯣꯛꯊꯅ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯌꯦꯡꯂꯛꯏ꯫ ꯆꯤꯟꯕꯥꯜ ꯅꯥꯀꯜ ꯑꯅꯤꯗꯨ ꯇꯞꯅ ꯆꯤꯡꯂꯒ ꯑꯋꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ꯫ ꯄꯥꯟꯊꯣꯏ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯒ "ꯏꯃꯥ, ꯑꯩ ꯂꯥꯛꯏꯌꯦ"꯫ ꯄꯇꯤ ꯈꯣꯟꯖꯦꯜ ꯇꯞꯅ "ꯅꯊꯟꯇꯔꯣ? ꯗꯗꯥꯁꯨ ꯌꯥꯎꯔꯛꯏꯌꯦ"꯫ ꯅꯣꯡꯊꯥꯡꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡ ꯅꯥꯀꯜꯗꯨꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯤ, ꯑꯗꯨꯒ ꯃꯅꯦꯝꯒ ꯋꯥꯔꯤ ꯁꯥꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯊ꯭ꯋꯥꯏ ꯈꯔ ꯀꯟꯈꯠꯅꯕ ꯋꯥꯗꯨ ꯅꯨꯡꯉꯥꯏꯕꯔꯣꯝꯗ ꯊꯩꯗꯣꯛꯏ꯫ "ꯏꯃꯥ, ꯍꯛꯆꯥꯡꯗꯨ ꯃꯄꯥꯟꯗ ꯑꯣꯏꯅ ꯌꯦꯡꯊꯣꯛꯎꯁꯤꯔꯣ"꯫ ꯄ꯭ꯔꯦꯃꯤꯂꯥ ꯈꯣꯡꯂꯩ ꯊꯨꯅ ꯅꯣꯡꯊꯥꯡꯒꯤ ꯐꯝꯅꯕ ꯑꯃ ꯄꯨꯁꯤꯜꯂꯛꯇꯨꯅ ꯄꯤ꯫ ꯅꯣꯡꯊꯥꯡꯁꯨ ꯂꯧꯗꯨꯅ ꯅꯥꯀꯜꯗꯨꯗ ꯅꯦꯅꯥ ꯇꯥꯅ ꯐꯝꯊꯩ꯫ ꯄꯇꯤ ꯏꯁꯣꯟ ꯁꯣꯟꯅ ꯆꯨꯝꯗ꯭ꯔꯤꯡ ꯍꯥꯏꯔꯛꯏ꯫ "ꯁꯦꯜ ꯇꯤꯡꯅꯕꯅꯤꯗ, ꯀꯥꯟꯅꯔꯔꯣꯏ꯫ ꯁꯟ ꯍꯅꯨꯕꯤꯗꯅꯦ ꯙꯅꯥ ꯐꯅ ꯑꯐꯕ ꯄꯤꯖꯔꯁꯨ ꯁꯔꯨ ꯉꯥꯛꯇ ꯑꯗꯨꯃꯛ ꯀꯥꯞꯊꯣꯛꯄꯅꯤ"꯫ ꯄꯥꯟꯊꯣꯏꯅ "ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ, ꯏꯃꯥꯗꯤ ꯌꯥꯝ ꯀꯜꯂꯤꯗ, ꯋꯥꯈꯜꯗꯨꯅ ꯁꯣꯟꯊꯔꯗꯤ ꯍꯛꯆꯥꯡꯁꯨ ꯇꯨꯡ ꯏꯟꯕꯅꯤ, ꯋꯥꯈꯜ ꯁꯣꯟꯊꯒꯅꯨꯕ ꯏꯃꯥ"꯫ ꯄꯇꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ "ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯦꯅꯦ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯁꯦ꯫ ꯂꯧꯁꯤꯡ ꯂꯩꯅ ꯃꯃꯥ ꯑꯩꯕꯨ ꯊꯦꯝꯕꯁꯨ ꯍꯩꯔꯝꯃꯤ꯫ ꯑꯩꯒꯤꯗꯤꯅꯦ ꯏꯆꯥ ꯁꯦꯝꯕ ꯂꯣꯏꯔꯦ꯫ ꯃꯐꯝ ꯆꯥꯕ ꯅꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤꯁꯨ ꯏꯃꯤꯠꯁꯤꯅ ꯎꯕ ꯐꯪꯂꯤ꯫ ꯁꯤꯗꯒꯤ ꯑꯍꯦꯟꯕ ꯀꯔꯤ ꯑꯃꯨꯛ ꯄꯥꯝꯃꯨꯅꯤ? ꯏꯃꯥ ꯁꯤꯔꯕꯁꯨꯅꯦ ꯅꯤꯡꯉꯝꯗꯕ ꯂꯩꯔꯔꯣꯏ"꯫ "ꯏꯃꯥ"꯫ ꯄ꯭ꯔꯦꯃꯤꯂꯥꯁꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯛꯏ꯫ ꯄꯥꯔꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯅꯨꯕ, ꯅꯨꯡꯉꯥꯏꯇꯦ"꯫ "ꯑꯆꯧꯕ, ꯅꯪꯅ ꯅꯆꯜꯁꯦ ꯑꯩ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ, ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯤꯌꯨ꯫ ꯌꯨꯝꯁꯤꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯗꯅꯦ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯟꯒꯅꯨꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ"꯫ ꯃꯌꯥꯝꯗꯨ ꯋꯥ ꯃꯈꯥ ꯇꯥꯐꯝ ꯈꯪꯗꯅ ꯃꯍꯩ ꯃꯍꯩ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯄꯇꯤ ꯅꯣꯡꯊꯥꯡꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯛꯏ, ꯑꯗꯨꯒ "ꯏꯕꯨꯡꯉꯣ ꯅꯣꯡꯊꯥꯡ, ꯏꯃꯥ, ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯉꯣꯟꯗ ꯁꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯅꯪꯅꯅꯦ ꯃꯇꯝ ꯄꯨꯝꯕꯗ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨꯀꯣ꯫ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯁꯥꯎꯅꯕ, ꯋꯥꯔꯧꯅꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕꯗꯣ ꯌꯥꯡꯅ ꯆꯠꯍꯜꯂꯨ꯫ ꯃꯁꯥ ꯃꯔꯦꯡ ꯁꯟꯗꯣꯛꯍꯟꯗꯨꯅ ꯃꯔꯨ ꯈꯛ ꯇꯥꯍꯟꯒꯅꯨ꯫ ꯏꯃꯥꯒꯤ ꯊꯣꯏ, ꯅꯪꯁꯨꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ"꯫ ꯄꯥꯟꯊꯣꯏ ꯃꯃꯥꯏꯗꯨ ꯅꯥꯀꯜꯗ ꯍꯥꯏꯔꯞ ꯑꯣꯟꯊꯣꯛꯂꯒ ꯀꯞꯅꯤꯡꯕꯗꯨ ꯈꯪꯖꯤꯜꯂꯤ꯫ ꯅꯣꯡꯊꯥꯡ ꯃꯅꯦꯝꯒꯤ ꯊꯃꯣꯏ ꯄꯦꯟꯅꯕ ꯃꯕꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯆꯤꯡꯅꯕꯤꯒꯅꯨ꯫ ꯄꯥꯟꯊꯣꯏꯁꯦ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤꯒꯤ ꯂꯟꯊꯦꯡ ꯈꯨꯗꯤꯡꯗ ꯊꯧꯅꯥ ꯍꯥꯞꯂꯤꯕꯤ ꯈꯣꯡꯂꯣꯏꯅꯤ꯫ ꯑꯃꯨꯛꯁꯨ ꯄꯨꯟꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯍꯟꯗꯨꯅ ꯏꯃꯤꯠ ꯏꯅꯥ ꯁꯤꯡꯍꯜꯂꯤꯕ ꯂꯝꯕꯤ ꯇꯥꯛꯂꯤꯕ ꯑꯣꯖꯥꯅꯤ꯫ ꯑꯃꯨꯛꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤꯃꯛꯇ ꯁꯔꯨꯛ ꯌꯥꯔꯤꯕꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏꯅꯤ꯫ ꯃꯥꯕꯨꯗꯤ ꯑꯩꯅ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯝꯅ ꯂꯧ꯫ ꯃꯉꯣꯟꯗ ꯄꯦꯟꯗꯕ ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒ ꯃꯥꯅꯁꯨ ꯇꯨꯡꯗ ꯑꯩꯉꯣꯟꯗ ꯃꯁꯤꯒꯨꯝꯕꯁꯦ ꯂꯩꯔꯛꯇꯅꯕ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩ ꯍꯣꯠꯅꯒꯅꯤ ꯏꯃꯥ"꯫ ꯄꯇꯤ ꯃꯕꯨꯛꯅꯤꯡ ꯄꯦꯜꯂꯦ ꯍꯥꯏꯕꯒꯨꯝꯅ ꯄꯤꯔꯥꯡ ꯂꯣꯏꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ꯫ ꯄꯥꯔꯤꯁꯨ ꯅꯣꯡꯊꯥꯡꯗ ꯃꯕꯨꯛꯅꯤꯡ ꯄꯦꯟꯖꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ꯫ ꯄꯇꯤ ꯃꯁꯥꯅ ꯈꯪꯖꯩ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯛꯂꯤꯕ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗ ꯃꯆꯥ ꯅꯤꯡꯉꯣꯜꯒ ꯃꯌꯥꯒ ꯂꯥꯛꯂꯤꯕ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯕ ꯈꯪꯏ꯫ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯃꯄꯤꯁꯨ ꯄꯪꯇꯥꯗ ꯇꯥꯏ꯫ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯝꯂꯒ ꯄꯇꯤ ꯐꯃꯨꯡꯒꯤ ꯅꯥꯀꯜ ꯑꯃꯗ ꯆꯦꯞꯀꯦ ꯍꯥꯏꯔꯛꯏ꯫ ꯄ꯭ꯔꯦꯃꯤꯂꯥꯒ ꯄꯥꯟꯊꯣꯏꯒꯅ ꯃꯇꯦꯡ ꯄꯥꯡꯂꯒ ꯏꯔꯦꯟꯖꯅ ꯆꯦꯞꯍꯟꯗꯨꯅ ꯍꯤꯞꯍꯜꯂꯤ꯫ ꯃꯃꯥꯅ ꯐꯛꯂꯥꯡꯔꯣꯝꯗ ꯑꯣꯟꯁꯤꯟꯈꯤꯕꯒ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯄꯤ ꯇꯩꯊꯣꯛꯅꯩ꯫ ꯀꯥꯗꯨ ꯏꯆꯤꯛ ꯆꯤꯛꯏ꯫ ꯂꯩꯔꯤꯕ ꯃꯤ ꯃꯔꯤ ꯃꯉꯥꯗꯨ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯐꯥꯎ ꯉꯥꯡꯅꯗꯦ꯫ ꯄ꯭ꯔꯦꯃꯤꯂꯥꯅ ꯇꯞꯅ "ꯏꯃꯥꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩꯁꯤꯗ ꯅꯣꯏꯁꯨ ꯄꯣꯊꯥꯅꯕ ꯇꯧꯁꯤꯗꯅ ꯊꯣꯏ"꯫ "ꯌꯥꯅꯤ ꯏꯅꯝꯃ, ꯑꯩ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯒꯦ"꯫ ꯅꯣꯡꯊꯥꯡꯗ ꯑꯣꯟꯁꯤꯜꯂꯛꯑꯒ "ꯗꯗꯥ, ꯉꯥꯏꯍꯥꯛ ꯇꯨꯝꯒꯦꯔꯥ"꯫ ꯅꯣꯡꯊꯥꯡꯁꯨ ꯑꯇꯩꯒꯤ ꯃꯃꯥꯡꯗꯨꯗ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯂꯠ ꯂꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ꯫
ꯌꯥꯔꯦꯗ ꯄꯨꯛꯅꯤꯡ ꯄꯣꯛꯇ꯭ꯔꯤ ꯃꯈꯣꯏ ꯀꯅꯥꯝꯇ ꯄꯣꯊꯥꯅꯗ꯭ꯔꯦ ꯀꯥꯗꯨꯗ ꯄꯨꯂꯞ ꯂꯩꯔꯦ ꯐꯅ ꯀꯨꯏꯔ ꯐꯥꯎꯄꯗꯤ ꯃꯆꯤ ꯂꯦꯡꯉꯛꯇꯕꯗꯨꯗ ꯄꯥꯟꯊꯣꯏ ꯐꯃꯨꯡ ꯅꯥꯀꯜꯗ ꯐꯝꯅ ꯍꯥꯏꯔꯞ ꯆꯦꯞꯊꯔꯒ ꯃꯃꯥꯗ ꯌꯦꯡꯂꯨꯏ ꯃꯃꯥꯗꯨ ꯁꯣꯔ ꯍꯣꯟꯕꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯂꯦꯡꯂꯝꯕ ꯃꯁꯥꯗꯣ ꯆꯞ ꯂꯦꯞꯄꯝꯃꯦ ꯄꯥꯟꯊꯣꯏ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯞꯂꯤꯁꯨ ꯇꯧꯔꯛꯏ ꯏꯅꯝꯃ ꯏꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯕ ꯃꯥꯜꯂꯦ ꯄ꯭ꯔꯦꯃꯤꯂꯥ ꯄꯥꯈꯠꯅ ꯄ꯭ꯔꯞ ꯍꯣꯠꯆꯤꯜꯂꯛꯏ ꯄꯥꯔꯤꯁꯨ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯤꯠꯃꯥꯡꯃꯛꯇꯗ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯕꯤ ꯃꯃꯥꯕꯨ ꯇꯦꯡꯊꯥꯗꯨꯅ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ ꯃꯥꯒꯤ ꯃꯇꯝ ꯌꯧꯗꯨꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯇꯤꯟꯈꯤꯕꯅꯤ ꯆꯠꯈꯤꯅꯨ ꯍꯥꯏꯗꯅ ꯀꯔꯝꯅꯗꯤ ꯈꯥꯝꯂꯨꯅꯤ ꯄꯥꯟꯊꯣꯏ ꯃꯃꯥꯕꯨ ꯀꯧꯔꯒ ꯑꯣꯛ ꯈꯣꯡꯅ ꯀꯞꯄꯤ ꯑꯗꯨꯒꯨꯝꯕ ꯄꯥꯟꯊꯣꯏꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯣꯡꯊꯥꯡ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ ꯌꯥꯗꯅ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕ ꯄꯨꯟꯁꯤ ꯑꯔꯣꯏꯕ ꯑꯃꯨꯛꯁꯨ ꯅꯥꯏꯔꯝꯂꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯌꯧꯔꯕꯗ ꯀꯔꯝꯅ ꯑꯃꯨꯛ ꯃꯥꯏ ꯂꯩꯗꯨꯅ ꯍꯟꯁꯤꯒꯦ ꯄꯤꯔꯝꯕꯗꯥꯏ ꯅꯤꯡꯉꯝꯗꯕ ꯊꯝꯗꯅ ꯕꯤꯗꯥꯏ ꯃꯇꯝ ꯀꯨꯏꯅ ꯁꯥꯒꯣꯟꯅꯔꯛꯄ ꯊꯋꯥꯏ ꯀꯧꯕꯤ ꯏꯇꯥꯝꯃꯁꯨ ꯑꯅꯧꯕ ꯃꯁꯛ ꯑꯃꯒꯤꯗꯃꯛ ꯍꯣꯡꯂꯅꯤ ꯑꯅꯧꯕ ꯐꯤꯖꯣꯜ ꯑꯣꯏꯍꯧꯔꯅꯤ ꯍꯛꯆꯥꯡ ꯃꯍꯥꯛꯇꯤ ꯁꯛꯂꯣꯟ ꯍꯣꯡꯈ꯭ꯔꯕ ꯊꯋꯥꯏꯒꯤ ꯐꯤꯃꯟ ꯄꯤꯔꯝꯕꯗꯥꯏ ꯅꯤꯡꯉꯝꯗꯕ ꯊꯝꯗꯅ ꯕꯤꯗꯥꯏ ꯃꯃꯥꯅ ꯏꯪꯅ ꯆꯤꯛꯅ ꯆꯩꯅꯥ ꯌꯥꯎꯗ ꯆꯠꯈꯤꯕꯗ ꯃꯈꯣꯏ ꯄꯨꯝꯕ ꯍꯦꯟꯅ ꯅꯤꯡꯉꯝꯗꯕ ꯂꯩꯍꯧꯕꯗꯨꯗꯤ ꯇꯧꯗ꯭ꯔꯦ ꯁꯨꯞꯅꯇꯪꯒꯤ ꯃꯃꯥꯒꯤ ꯃꯦꯟꯁꯤꯟꯕ ꯉꯝꯂꯔꯣꯏꯗꯕ ꯑꯋꯥꯠꯄ ꯑꯗꯨꯈꯛꯀꯤ ꯄꯨꯛꯅꯤꯡꯗ ꯊꯃꯣꯏꯗ ꯆꯩꯊꯦꯡ ꯄꯤꯕꯗꯨ ꯅꯠꯇꯅ ꯑꯇꯩ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯑꯃꯠꯇ ꯊꯝꯗ꯭ꯔꯦ ꯅꯣꯡꯊꯥꯡ ꯊꯕꯛ ꯈꯟꯕꯒ ꯇ꯭ꯔꯦꯅꯤꯡꯒꯤ ꯈꯨꯗꯛꯇ ꯀꯧꯔꯛꯄꯅ ꯃꯅꯦꯝꯕꯣꯛꯀꯤ ꯁꯣꯔꯥꯠ ꯌꯥꯎꯕ ꯉꯝꯗ ꯆꯪꯕꯗ ꯇꯥꯔꯦ ꯆꯠꯂꯝꯗꯥꯏꯗꯨꯗ ꯄꯥꯟꯊꯣꯏꯒꯤ ꯍꯥꯟꯅꯒꯤ ꯒ꯭ꯌꯥꯟ ꯂꯩꯕꯤ ꯑꯈꯥꯡ ꯀꯟꯕꯤꯒꯤ ꯁꯛꯂꯣꯟꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗ ꯑꯉꯥꯡ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤꯒꯨꯝ ꯃꯁꯥ ꯈꯪꯗ ꯄꯦꯔꯤ ꯄꯦꯔꯤꯒꯁꯨ ꯇꯧꯔꯤ ꯃꯄꯨꯔꯣꯏꯕ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯦꯛ ꯇꯧꯔꯤꯕ ꯏꯌꯔꯕꯦꯒꯇꯣ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯥꯡꯗꯣꯔꯛꯂꯒ ꯈꯣꯟꯖꯦꯜꯒꯗꯨ ꯁꯤꯔꯤ ꯁꯤꯔꯤ ꯇꯧꯔꯗꯨꯅ ꯗꯗꯥ ꯁꯦ ꯑꯩꯅ ꯁꯣꯒ ꯂꯣꯏ ꯂꯣꯜꯂꯕꯅꯤ ꯅꯣꯡꯊꯥꯡ ꯄꯥꯟꯊꯣꯏꯅ ꯕꯦꯒꯆꯥꯎꯗꯣ ꯃꯅꯤꯡ ꯇꯦꯛꯊꯣꯛꯄ ꯃꯈꯩ ꯊꯥꯡꯗꯣꯔꯛꯄꯗꯨ ꯎꯕꯗ ꯃꯃꯤꯠ ꯑꯅꯤ ꯂꯥꯎꯊꯣꯛꯂꯒ ꯄ꯭ꯔꯞ ꯍꯣꯠꯆꯤꯜꯂꯛꯏ ꯁꯤꯒꯨꯝꯕꯁꯦ ꯇꯧꯅꯨ ꯍꯥꯏꯕꯁꯤ ꯌꯥꯗꯦꯅꯤꯀꯣ ꯅꯈ꯭ꯋꯥꯡꯒꯗꯣ ꯈꯣꯏꯗ꯭ꯔꯤꯡ ꯈꯣꯏꯔꯥꯡ ꯄꯥꯟꯊꯣꯏꯗꯒꯤ ꯄꯥꯟꯈꯣꯏ ꯑꯣꯟꯈꯤꯅꯤꯀꯣ ꯄꯥꯟꯊꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯕꯦꯒꯇꯣ ꯇꯥꯞ ꯃꯨꯜꯂꯒ ꯅꯣꯡꯊꯥꯡꯅ ꯑꯁꯨꯛ ꯂꯨꯝꯕꯁꯦ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯏꯅꯦꯕ ꯅꯪꯅ ꯍꯥ ꯃꯃꯥꯡ ꯃꯄꯣꯛꯇ ꯀꯛꯆꯦꯡ ꯑꯣꯏꯅ ꯄꯣꯛꯄ꯭ꯔꯥ ꯀꯩꯅꯣ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟ ꯂꯩꯇꯦ ꯑꯃꯃꯨꯛ ꯊꯥꯡꯗꯣꯛ ꯑꯃꯃꯨꯛ ꯊꯥꯡꯖꯤꯟ ꯄꯥꯟꯊꯣꯏ ꯈꯨꯝꯗꯦ ꯇꯥꯔꯛꯂꯤꯕ ꯆꯣꯏꯖꯥꯏꯅꯕꯤ ꯁꯥꯏ ꯃꯔꯨ ꯈꯔꯗꯣ ꯃꯈꯨꯠꯅ ꯇꯞꯅ ꯂꯧꯈꯠꯇꯨꯅ ꯅꯥꯞꯄꯗ ꯌꯦꯞꯁꯤꯜꯂꯤ ꯅꯣꯡꯊꯥꯡ ꯉꯥꯏꯍꯥꯛ ꯋꯥ ꯉꯥꯡꯕꯗꯨ ꯄꯣꯁ ꯊꯝꯂꯒ ꯄꯥꯟꯊꯣꯏꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯁꯛꯁꯦ ꯎꯕꯗ ꯍꯦꯛꯇ ꯊꯃꯣꯏꯗ ꯇꯤꯛꯀꯤ ꯍꯣꯠꯂꯤꯅꯦ ꯀꯔꯤ ꯃꯩꯗꯥꯅꯣ ꯁꯤꯕꯣ ꯑꯦꯡꯒꯜ ꯈꯨꯗꯤꯡꯃꯛꯇꯒꯤ ꯅꯨꯡꯁꯤꯕ ꯔꯤꯐ꯭ꯂꯦꯛꯁꯟ ꯊꯣꯛꯄꯁꯤꯕꯣ ꯁꯥꯎꯔꯛꯇꯅꯅꯦ ꯑꯩꯅꯅꯦꯀꯣ ꯇ꯭ꯔꯦꯅꯤꯡ ꯃꯐꯝꯗ ꯄꯨꯔꯒ ꯍꯣꯂꯤꯋꯨꯗ ꯐꯤल्म ꯅꯝꯃꯨꯅꯤꯀꯣ ꯗꯗꯥ ꯀꯩꯅꯣ ꯅꯆꯤꯟꯗ ꯉꯨꯔꯨꯡ ꯉꯪꯉꯤꯗꯨꯕꯣ ꯍꯣꯂꯤꯋꯨꯗ ꯏꯍꯦ ꯀꯩꯅꯣꯅꯦ ꯋꯥꯗꯨ ꯃꯈꯥ ꯇꯥꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕꯗꯨꯗ ꯃꯊꯟꯇ ꯁꯥꯎꯖꯩ ꯊꯣꯔꯥꯏ ꯃꯆꯥꯁꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥꯒ ꯑꯝꯇ ꯍꯦꯛ ꯊꯣꯛꯇꯦ ꯇꯥꯟ ꯀꯥꯏꯕ ꯂꯩꯇꯣꯟ ꯑꯣꯏꯅ ꯇꯧꯔꯗꯅ ꯄꯥꯟꯊꯣꯏ ꯅꯣꯡꯊꯥꯡꯒꯤ ꯃꯑꯣꯡꯗꯣ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤ ꯅꯨꯡꯁꯨ ꯅꯨꯡꯁꯤ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯕꯟꯕ ꯑꯃꯁꯨ ꯐꯥꯎꯔꯛꯏ ꯌꯨꯝꯗꯒꯤ ꯊꯣꯛꯂꯝꯗꯥꯏꯗ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜ ꯈꯣꯏꯔꯝꯃꯤ ꯃꯇꯨꯡꯗ ꯃꯃꯥꯒ ꯃꯄꯥꯒꯗ ꯑꯃꯨꯛ ꯈꯣꯏꯔꯝꯃꯤ ꯃꯃꯥ ꯁꯤꯂꯥꯅ ꯃꯆꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯨꯅꯕ ꯃꯅꯝ ꯅꯝꯕꯤꯔꯕ ꯃꯇꯨꯡ ꯌꯨꯝꯗꯨꯗꯒꯤ ꯅꯣꯡꯊꯥꯡ ꯈꯣꯡ ꯊꯥꯡꯗꯣꯛꯈ꯭ꯔꯦ ꯄꯥꯟꯊꯣꯏ ꯅꯣꯡꯊꯥꯡꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯈꯤꯕꯗꯣ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯅꯤꯡꯂꯨꯏ ꯑꯗꯨꯕꯨ ꯃꯥ ꯃꯥꯡꯒꯣꯟ ꯃꯆꯤꯗ ꯂꯦꯞꯅ ꯃꯄꯨꯛꯅꯤꯡꯗ ꯇꯨꯃꯤꯟꯅ ꯈꯜꯍꯧꯏ ꯗꯗꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯒꯦ ꯏꯅꯝꯃ ꯀꯩꯅꯣ ꯁꯣꯜꯂꯤꯗꯨꯕꯣ ꯄꯥꯟꯊꯣꯏ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ ꯃꯃꯤꯠꯇꯨ ꯄꯥꯡꯂꯛꯑꯒ ꯌꯦꯡꯂꯛꯄꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯦꯞꯅ ꯍꯤꯞꯄꯒ ꯅꯣꯛꯑꯒ ꯂꯩꯔꯝꯃꯤ ꯃꯥꯗꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯈꯔꯗꯣ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯠꯄ ꯃꯥꯜꯂꯨꯔꯦ ꯃꯪꯗ ꯃꯔꯤ ꯎꯕꯗꯨꯅ ꯉꯥꯏꯍꯥꯛꯇꯨ ꯃꯤꯀꯞ ꯊꯣꯛꯂꯦ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯇꯔꯪ ꯑꯃꯗ ꯂꯩ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯑꯩ ꯑꯣꯏꯅ ꯏꯀꯥꯏꯔꯛꯀꯗꯧꯔꯦꯗ ꯉꯝꯖꯔꯔꯣꯏꯗ ꯑꯩ ꯄ꯭ꯔꯃꯣꯁꯟ ꯀꯥꯔꯕꯤ ꯅꯨꯄꯤꯒ ꯇꯨꯃꯤꯟꯅꯕ ꯇꯣꯝꯕꯤꯌꯥ ꯅꯪꯁꯤꯗꯤꯕ ꯃꯪꯗꯦꯜꯕꯝ ꯀꯨꯝꯕꯗꯣ ꯇꯥꯏꯕꯪꯗ ꯕ꯭ꯔꯣꯗꯀꯥꯁ ꯇꯧꯔꯛꯑꯦ ꯍꯥꯏꯕ ꯑꯇꯥꯕ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡꯁꯤꯗꯤ ꯂꯧꯊꯣꯛꯑꯒ ꯃꯣꯟ ꯃꯈꯥꯗ ꯌꯦꯞꯁꯤꯟꯁꯤꯔ ꯀꯩꯅꯣ ꯑꯥꯏꯗꯤꯌꯥꯒꯁꯦ ꯖꯥꯠ ꯖꯥꯠ ꯑꯦꯡꯁꯇꯥꯏꯟꯒꯤ ꯀꯣꯛꯅꯒ ꯂꯥꯝꯕ ꯐꯪꯂꯣꯏꯗꯕ ꯉꯥꯛꯇꯅꯤ
Tombi engonday thoklei si nama. Panthoi nokna nokna hiblambadu haugalei. Ma khumdi khumlakte. Nungsi Tombi ga onsinnaraga khumnaba magi paukhum leite. Mon mayadagi phone du lauthoklaga pung kya tari yengi. Kainoi nama haugalage haira. Nongale. Amok hepchiladi thengani. Panthoi prap haugatuna kumthakibado Nungsi Tombi khonjal chaurapna. Inama imungi kupnomda overtime tomnagumsiko. Mai mitta thabak henmanbagi bonus hapakani. Aidi nahan sendal lauthoga inkol changobagi khuningse close up advertise tawsileba. Tombiya yare ko ngangdana leirano. Nangsune ngasi exam aroiba natro. Nungsi Tombi tande mande haugatle. Magi ngasi practical exam loiba numitni. Panthoi thabak nomba lepte. Imungi wairam sitpa taiba manimako haugalak tringaida loisele. Haugalakpada machin maya sengnabagi ising atay thaurang tawduna pisile. Masado fatfat iru thoklaga numina tarang machi khitang likhalakpa matamduda sembiriba mapubo hailei katuna pukning chetna thaunije. Madugi matung tarakpadi imungi thabakta mukmai onsele. Nungsi Tombi exam chatlamdagi loisinbado Mani Chandra phone tawrei. Hello, Tamania. Loisinba loirabo, lai khoramabo. Loirakadawri, wispiro. Haibaga nanghaude, wisisu shendoi khombadawne khomadana. Nungsi. Kaino? Nungsi. Mani Chandra Nungsi hairaga chinglaga leibaduda Nungsi Tombi ngakna. Kaibo? Mani Chandra mana thokpa ma fat khumlei. Tombi haibani. Kaino? Wangangbaga si pat thatlisina. Is. Tamani gi leitongi hawa garida nungsit petlaba. Ming haibada mali chinga leiduba. Mani Chandra machindo suru neiraga nganglei. Leitonda nateda thamoisu nungsit tarabat. Hek thoklakpaga Tombi nangi pamdana amta phi kamlaga hanjinbiu kaina tok hek haijiladi exam ga thabam khangda angang ama ngauchen cheni se. Tamania kaino nang haiduba ayam ta tadremi. Network yatrabo mayik sengdeba. Thamoi kaidawe haibano nungsit yaudra haibra. Tombi mathanta khangnok nok thore. Tamania thamoi nungsit yaudega haibadudi mitta kai ui khangbra balun asupadoina ui. Mani Chandra mana ngangbado takrasat la khanduna shorga thingkai kai khumle ikhanna tumina leisinbado hojektada sor hondoklaga haire. Masi diba tumile se I will speak nana kong sing dogane WakhaL da record tawsiluko. Sing trick sing na sing dokjare Tamani. Horen laboratory manungdane mitna singna kanana kari tawri hot ha leiduna yengbada apamba phangboijer. Pamjeba answer nakalgi namanabina fulda iramba nangna sinba ngamboijer. Baibada ojana minga leifamga khanglaga thadokpirak boijer. Nungsi Tombi phone du pairaga khonjel hauna noi. Mana maya higatpaduda silasu thongjildagi laurei. Yaren hai Tombi nangbo parikya chatlamdai da mukhi gatana leiri. Thengkini wani. Hoi ma, aisu khange. Phone da mukhut leisilaga. Tamania, ai thamage. Thamo phasana iramuko. Phone du kaklaga Nungsi Tombi dress loisile aduga lai khoiramduna exam thaba lagle. Project work ki file dune practical notebook ne lab da litnaba apron ne paiduna lab manungda changkhre. Machinda khara pangangda ngangjarasu Nungsi Tombi exam manungdudi thawai lupna hotne. Mathang loisilakduna viva lobashu loire. Ma exam loibagi wai sangna bag kado hai duna geta thoklakpada karomdagino ikhang hauda anok amuba amaga makhutna huru unglaga Mani Chandra Nungsi Tombi gi mamangda khut leisilakduna khanglep lepi. Nungsi Tombi khangboi kaiboi laure. Aima Tamania. Mani Chandra Nungsi Tombi na laurakpaduna hena khangkhre. Pairamba anokado makhutagi sitnan thaduna takhraga khungupki khungbi mapaduda yeisinduna landing tawi. Mani Chandra khangpre khangna mai khangine khadangdi tata gari do khangthau thauji leido kaigino haiwani Tombi accident thoktana mai kainaramnida. Nungsi Tombi makhut machaduna khudum haifet tashillaga Mani Chandra gi pambomda kinna sui machin machadu tumthoklaga lakani so haidaba Tamani huranba. Mani Chandra non thaduna khungupki khongbi mapada panduna leiriba anokto khulle machinda murum sole. Huranbagi thamoise mapugi shin thokhalladi khangpre khangni se.
ꯄꯣꯀꯦꯠꯇꯒꯤ ꯔꯨꯃꯥꯜꯗꯣ ꯑꯃꯨꯛ ꯂꯧꯊꯣꯛꯂꯒ ꯑꯅꯣꯛ ꯃꯃꯥꯏꯗꯣ ꯇꯩꯊꯣꯛꯂꯒ ꯐꯨꯔꯤꯠꯀꯤ ꯄꯣꯀꯦꯠꯇ ꯊꯦꯠꯆꯤꯜꯂꯦ ꯃꯃꯥꯏꯗꯣ ꯅꯣꯡꯈꯠꯂꯒ ꯇꯣꯝꯕꯤꯗ ꯌꯦꯡꯂꯛꯏ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯅ ꯃꯈꯨꯠꯇꯣ ꯊꯥꯡꯒꯠꯂꯒ ꯂꯨꯃꯥꯡꯒꯤ ꯁꯥꯏꯗꯣ ꯇꯞꯂꯤ ꯇꯞꯂꯤ ꯅꯥꯜꯂꯦ ꯑꯗꯨꯒ ꯁꯤꯅꯤ ꯐꯤल्म ꯀꯨꯝꯕ ꯍꯥꯏꯗꯣ ꯇꯣꯝꯕꯤ ꯑꯩꯁꯦ ꯐꯤल्म ꯀꯨꯝꯂꯤꯕꯅꯤ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗꯅꯤ ꯃꯤ ꯂꯦꯞꯄꯤꯁꯦ ꯅꯅꯥꯛꯇ ꯂꯥꯛꯄꯕꯨ ꯑꯃꯨꯛ ꯍꯥꯏꯅꯔꯗꯤ ꯐꯤल्म ꯐ꯭ꯂꯣꯞ ꯆꯠꯂꯣꯏꯗ꯭ꯔꯣ ꯅꯨꯡꯁꯤꯇꯣꯝꯕꯤ ꯏꯄꯪ ꯄꯪꯅ ꯃꯉꯛꯇꯨ ꯇꯤꯡꯈꯠꯂꯒ ꯅꯥꯛ ꯌꯦꯠꯇ ꯀꯣꯏꯂꯩ ꯂꯩꯅ ꯌꯦꯡꯉꯤ ꯀꯗꯥꯏ ꯐꯤल्म ꯅꯝꯃꯤꯕ ꯀꯦꯃꯦꯔꯥꯗꯤ ꯌꯨꯝ ꯌꯧꯔꯒ ꯂꯥꯏꯚ ꯊꯥꯔꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯇꯥꯃꯅꯦ ꯃꯅꯤꯆꯟꯗ꯭ꯔ ꯃꯥꯡ ꯊꯥꯗꯨꯅ ꯍꯣꯏꯃꯥꯏ ꯍꯥꯏꯗꯕꯤ ꯆꯠꯄ ꯍꯧꯏ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯏꯅꯩ ꯕꯦꯒꯇꯣ ꯁꯦꯝꯅ ꯇꯥꯃꯅꯤ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯁꯣꯅꯨ ꯅꯪꯕꯣ ꯃꯅꯤꯆꯟꯗ꯭ꯔ ꯒꯥꯔꯤ ꯁꯣꯗꯣ ꯍꯥꯡꯗꯣꯛꯂꯒ ꯀꯔꯤꯅꯣ ꯃꯤ ꯄꯪꯀꯧ ꯀꯧꯔꯤꯗꯨꯕꯣ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯈꯣꯟꯖꯦꯜꯗꯨꯅ ꯃꯔꯣꯜ ꯑꯃ ꯊꯃꯣꯏꯗ ꯈꯦꯠꯄꯅꯦ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗꯅꯦ ꯁꯦꯠꯇꯤꯡ ꯀꯥꯏꯅꯅꯤꯀꯣ ꯉꯁꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯥꯡꯗꯣꯔꯛꯂꯤꯕ ꯒꯥꯔꯤꯒꯤ ꯊꯣꯡ ꯃꯄꯥꯗ ꯂꯦꯞꯂꯒ ꯇꯥꯃꯅꯤ ꯃꯅꯤꯆꯟꯗ꯭ꯔ ꯃꯉꯛꯇꯨ ꯂꯤꯠꯊꯣꯔꯛꯇꯨꯅ ꯑꯣ ꯂꯥꯛꯑꯣ ꯒꯥꯔꯤꯗ ꯐꯝꯃꯒ ꯍꯥꯏꯔꯣ ꯂꯥꯛꯑꯣ ꯑꯗꯨꯋꯥꯏꯗ ꯀꯨꯏꯅ ꯂꯦꯞꯄꯅꯨ ꯍꯋꯥ ꯅꯨꯡꯁꯤꯠ ꯁꯦꯡꯗꯦꯕ ꯄꯣꯂꯨꯁꯟ ꯊꯣꯛꯀꯗꯧꯔꯤ ꯊꯃꯣꯏꯁꯦ ꯁꯣꯔ ꯍꯣꯟꯕ ꯋꯥꯏꯀꯣ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯡꯒꯤ ꯁꯤꯠꯇ ꯐꯝꯂꯛꯏ ꯇꯥꯃꯅꯤ ꯏꯃꯥꯟꯅꯕꯗꯣ ꯉꯥꯏꯔꯝꯃꯣ ꯍꯥꯏꯕꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯃꯅꯤꯆꯟꯗ꯭ꯔ ꯈꯨꯗꯥꯡ ꯘꯔꯤꯗꯨ ꯌꯦꯡꯉꯤ ꯉꯁꯤꯗꯤ ꯊꯦꯡꯉꯅꯤ ꯇꯣꯝꯕꯤ ꯅꯣꯡꯃ ꯐꯖꯅ ꯂꯥꯛꯑꯒ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯔꯒ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯇꯧꯅꯔꯣ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯃꯕꯨꯛ ꯅꯤꯡꯗꯅ ꯈꯜꯂꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯐꯥꯎ ꯃꯤꯅꯒꯥꯗꯤ ꯍꯥꯜꯍꯟꯕꯩ ꯋꯥꯗꯤ ꯅꯍꯤ ꯈꯨꯜꯂꯥꯡꯈꯥꯡ ꯀꯧꯒꯦ ꯈꯪꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯗꯣꯔꯛꯏ ꯑꯍꯣꯏ ꯑꯗꯨꯅꯕꯨ ꯐꯗꯧ ꯃꯥꯜꯂꯦ ꯇꯥꯃꯅꯤ ꯃꯅꯤꯆꯟꯗ꯭ꯔ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯊꯧꯕ ꯍꯧꯏ ꯍꯣꯁꯇꯦꯜꯗꯒꯤ ꯄꯣꯠ ꯆꯩ ꯂꯣꯏ ꯄꯨꯊꯈ꯭ꯔꯁꯤꯔ ꯇꯣꯝꯕꯤ ꯊꯦꯡꯉꯣꯏꯗ꯭ꯔꯣ ꯇꯥꯃꯅꯤ ꯍꯌꯦꯡ ꯂꯥꯛꯑꯒ ꯂꯧꯔꯁꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯉꯁꯤ ꯄꯨꯟꯅ ꯍꯣꯁꯇꯦꯜ ꯂꯩꯈꯤꯁꯦꯅ ꯍꯥꯏꯅꯕꯅꯦꯕ ꯇꯥꯃꯅꯤ ꯂꯥꯛꯀꯅꯤ ꯈꯪꯗꯕꯅꯤꯅ ꯌꯨꯝꯗꯁꯨ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯗ꯭ꯔꯦ ꯅꯣꯡ ꯅꯤꯅꯤ ꯂꯩꯈꯤꯅꯤꯅ ꯍꯥꯏꯔꯝꯕꯅꯤ ꯍꯣꯕꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯕ ꯃꯅꯤꯆꯟꯗ꯭ꯔ ꯃꯃꯤꯠ ꯅꯥꯝꯃ ꯎꯏꯁꯤꯟꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯂꯣꯏꯈ꯭ꯔꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯇꯣꯝꯕꯤ ꯂꯥꯛꯏꯉꯩꯁꯤꯗ ꯄꯨꯕ ꯌꯥꯕꯈꯩ ꯄꯨꯊꯈ꯭ꯔꯁꯤ ꯂꯝ ꯂꯥꯞꯄꯤ ꯀꯣꯟꯅ ꯂꯥꯛꯄꯗꯨ ꯏꯀꯥꯏꯅꯤꯕ ꯑꯦ ꯀꯩꯗꯧ ꯏꯀꯥꯏꯗꯣꯏꯕ ꯃꯦꯁ ꯐꯤ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯕꯅꯦ ꯇꯥꯃꯅꯤ ꯍꯌꯦꯡꯉꯥꯏꯒꯨꯝꯁꯦ ꯃꯤ ꯇꯣꯝꯕꯤ ꯐꯔꯛ ꯇꯥꯕ ꯊꯕꯛꯅꯦꯕ ꯃꯗꯣ ꯃꯅꯤꯆꯟꯗ꯭ꯔꯅ ꯌꯥꯗꯕꯗꯒꯤ ꯅꯝꯗꯅ ꯍꯣꯁꯇꯦꯜꯗ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ ꯋꯥꯔꯗꯦꯟꯗꯨꯗ ꯍꯥꯏꯅꯔꯒ ꯃꯄꯣꯠ ꯃꯆꯩꯁꯤꯡꯗꯨ ꯌꯨꯝꯗ ꯄꯨꯊꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯦ ꯆꯠꯂꯝꯗꯥꯏꯗꯣ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯅ ꯒꯦꯠ ꯐꯥꯎ ꯊꯤꯟꯗꯣꯔꯛꯏ ꯖꯦꯁꯤꯅ ꯍꯤꯡꯆꯥꯕꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯃꯖꯥ ꯇꯧꯊꯁꯦ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯍꯦꯛꯇ ꯆꯠꯂꯗꯅ ꯅꯪ ꯍꯧꯔꯔꯣꯏ ꯃꯇꯥꯒꯣ ꯄ꯭ꯂꯥꯟꯒ ꯂꯣꯏ ꯐꯦꯜ ꯑꯣꯏꯍꯜꯂꯦ ꯃꯣꯅꯤꯀꯥꯅ ꯉꯁꯤ ꯈꯛꯇꯪ ꯂꯩꯕꯁꯤꯗ ꯁꯤꯔꯗ꯭ꯔꯥ ꯈꯪꯗꯦꯕ ꯅꯕꯨꯡ ꯁꯥꯕ ꯍꯦꯔꯣꯗꯣ ꯃꯁꯛ ꯑꯝꯇ ꯈꯪꯖꯒꯦ ꯀꯗꯥꯏꯅꯣ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯔꯣꯏꯕꯩ ꯋꯥꯗꯨꯗ ꯃꯈꯨꯠ ꯈꯨꯅꯤꯡꯅ ꯀꯛ ꯊꯤꯜꯂꯤ ꯑꯁ ꯅꯥꯏꯍꯦ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯀꯥꯏꯗ ꯍꯦꯔꯣꯅꯣ ꯏꯕꯨꯡꯅꯦꯅ ꯍꯥꯏꯔꯒ ꯁꯥꯎꯔꯅꯣꯕ ꯑꯩ ꯆꯠꯂꯒꯦ ꯅꯣꯡꯃ ꯄꯨꯂꯞ ꯀꯣꯏꯕ ꯆꯠꯁꯤ ꯇꯥꯃꯅꯤꯗ ꯍꯥꯏꯒꯦ ꯀꯣꯏꯕ ꯄꯨꯕꯤꯌꯣꯅ ꯀꯥꯎꯗꯤ ꯀꯥꯎꯅꯒꯨꯝꯁꯤꯀꯣ ꯃꯅꯤꯆꯟꯗ꯭ꯔ ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯊꯟꯇ ꯇꯤꯡ ꯍꯦꯛ ꯂꯥꯎꯏ ꯅꯕꯨꯡ ꯁꯥꯕ ꯍꯦꯔꯣ ꯍꯥꯏꯁꯤꯅꯤ ꯃꯅꯤꯆꯟꯗ꯭ꯔ ꯅꯣꯛꯐꯦꯠ ꯇꯧꯔ ꯂꯩꯔꯝꯕꯗꯨꯗ ꯃꯆꯤꯟ ꯌꯥꯡꯕ ꯃꯣꯅꯤꯀꯥꯅ ꯐꯠ ꯍꯥꯏꯗꯣꯛꯈꯤ ꯋꯥ ꯅꯣꯏ ꯅꯕꯨꯡꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ ꯂꯨꯃꯥꯡꯒꯤ ꯁꯥꯏꯁꯦ ꯑꯩ ꯉꯥꯎꯔꯦꯗ ꯇꯥꯅꯤꯡꯗꯦꯍꯦ ꯑꯩ ꯐꯥꯎ ꯉꯥꯎꯔꯤꯁꯤꯗ ꯒꯥꯔꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯄ꯭ꯔꯞ ꯀꯥꯈꯠꯂꯦ ꯊꯣꯡꯅꯥꯎꯗꯒꯤ ꯃꯉꯛ ꯂꯤꯠꯊꯣꯛꯂꯒ ꯂꯩꯍꯧꯔꯣꯀꯣ ꯌꯨꯝ ꯌꯧꯔꯒ ꯄꯥꯎ ꯍꯥꯏꯔꯛꯀꯦ ꯃꯣꯅꯤꯀꯥ ꯖꯦꯁꯤ ꯃꯅꯤꯆꯟꯗ꯭ꯔꯗ ꯍꯥꯏꯔꯞ ꯑꯣꯟꯁꯤꯜꯂꯒ ꯇꯥꯃꯅꯤ ꯇꯣꯝꯕꯤꯁꯦ ꯌꯨꯝ ꯌꯧꯅꯕꯗꯤ ꯊꯤꯟꯕꯤꯌꯨꯀꯣ ꯍꯣꯏ ꯏꯆꯜ ꯑꯅꯤꯗꯤ ꯑꯁꯦꯡꯕ ꯉꯥꯛꯇ ꯍꯦꯛ ꯍꯥꯏꯗꯣꯔꯛꯏꯗ ꯔꯤꯖर्वꯇꯅꯦ ꯗꯥꯏꯔꯦꯛ ꯂꯦꯟꯗꯤꯡ ꯇꯧꯔꯗꯧꯅꯤ ꯂꯩꯍꯧꯔꯣ ꯆꯠꯂꯦꯀꯣ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯉꯒꯦ ꯑꯁꯨꯝꯅ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯛꯄꯒ ꯌꯥꯡꯅ ꯊꯧꯔꯝꯕ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯗꯇꯨ ꯕꯖꯥꯔ ꯃꯅꯨꯡꯗ ꯂꯩꯕ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯈꯔ ꯇꯞꯊꯔꯛꯏ ꯁꯨꯝ ꯇꯞꯊꯈꯤꯗꯨꯅ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯗꯇꯨ ꯆꯠꯂꯨ ꯌꯥꯗ꯭ꯔꯦ ꯃꯇꯝꯗꯨ ꯄꯨꯡꯃꯝ ꯃꯝꯂꯕꯅꯤ ꯐꯅ ꯊꯦꯡꯂꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯇꯥꯃꯅꯤ ꯒꯥꯔꯤꯁꯦ ꯀꯩꯗꯧꯔꯒꯦ ꯑꯁ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯄꯗ ꯌꯥꯗ꯭ꯔꯦ ꯆꯛꯀꯥ ꯄꯩꯔ ꯃꯥꯜꯂꯦ ꯇꯣꯝꯕꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯇꯥꯃꯅꯤ ꯃꯅꯤꯆꯟꯗ꯭ꯔ ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎꯗꯣ ꯒ꯭ꯂꯥꯁ ꯂꯩꯊꯔꯛꯏ ꯍꯀꯥꯝ ꯆꯟꯁꯤꯟꯅꯔꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯇꯣꯝꯕꯤ ꯆꯥꯛ ꯇꯨꯝꯂꯥꯝꯃꯤꯗ ꯑꯌꯨꯛꯁꯨ ꯆꯥꯔꯛꯇꯦ ꯄꯨꯛꯂꯤꯒꯥꯁꯦ ꯇꯠꯂꯕ ꯀꯩꯅꯣꯝ ꯇꯧꯔꯤꯗ ꯇꯥꯃꯅꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ
Swaida chak chaphamga leita jalo. Gari su yadre kamai chattoiba. Mani Chandra thawa sade. Chak han chathokhrasira. Gari se kona semabadumi. Chak hotel di laishu leitana. Mani Chandra gari do start set tawsele aduga hotel gi parking do da mamai do amukta sat lection do na khami. Nungsi tombi makotto thongnau gi handle do da khangpai paishili. As kaino ko kangawe gari yade haraga kaino badamani doisibo. Mamai lishin badi yai lithogo yadi laugumase. Nungsi tombi na mang thaduna Mani Chandra nokmi maningda inay yarak tanganglaga. Si already goal chan ba yare.